ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯣꯏꯅꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯍꯥꯔꯥꯅꯤꯅ ꯃꯤꯆꯪ ꯇꯧꯗꯨꯅ ꯐꯥꯔꯨꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯁꯥ ꯇꯥꯟꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯊꯧꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯃꯍꯥꯛꯀꯤ ꯁꯥ ꯇꯥꯟꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯍꯨꯏ ꯑꯗꯨꯕꯨ ꯄꯨꯔꯒ ꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯅꯨꯡꯗꯒꯤ ꯎꯃꯪ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯁꯥ ꯇꯥꯟꯕ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠꯁꯨ ꯆꯤꯡꯁꯥꯡ ꯄꯔꯦꯡꯒꯤ ꯃꯔꯨꯝꯗꯒꯤ ꯈꯔ ꯈꯔ ꯊꯣꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯖꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨ ꯊꯧꯕꯅ ꯎꯔꯗꯨꯅ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯁꯤꯖꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯖ, ꯅꯍꯥꯛ ꯀꯣꯅꯨꯡꯗ ꯄꯣꯊꯥꯗꯅ ꯂꯩꯔꯝꯃꯣ꯫ ꯑꯩꯍꯥꯛꯅꯦ ꯃꯤꯅ ꯀꯨꯞꯄꯗ ꯍꯜꯂꯛꯀꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯝꯃꯣ꯫" ꯃꯁꯤꯗꯒꯤ ꯁꯤꯖꯁꯨ ꯅꯣꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯧꯕꯅ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯩꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯖꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯅꯨꯃꯤꯠ ꯃꯉꯥꯜꯗꯒꯤꯁꯨ ꯍꯦꯟꯅ ꯉꯥꯟꯕꯤꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯖꯒꯤ ꯊꯥꯕꯜ ꯃꯉꯥꯜꯗꯒꯤꯁꯨ ꯍꯦꯟꯅ ꯏꯪꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯎꯃꯪ ꯌꯧꯔꯛꯂꯦ꯫ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯁꯥꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯒ ꯈꯪꯍꯧꯗꯅ ꯐꯖꯈ꯭ꯔꯕ ꯁꯖꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯧꯕ ꯃꯆꯥ ꯑꯗꯨ ꯏꯉꯛꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗꯤ ꯁꯖꯤꯅꯤꯗꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯁꯖꯤ ꯑꯁꯦ ꯐꯥꯗꯕ ꯌꯥꯗꯦ꯫" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯧꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯧꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯆꯣꯡꯗꯨꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯥꯎꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅꯁꯨ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯖꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯄꯅ ꯄꯥꯠ ꯑꯃꯗꯤ ꯇꯨꯔꯦꯜ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯖꯤ ꯑꯗꯨ ꯂꯦꯞꯇꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯍꯩꯁꯤꯡꯂꯕ ꯍꯨꯏ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯊꯧꯕ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯑꯣ, ꯑꯩꯒꯤ ꯍꯨꯏ ꯑꯁꯤꯅ ꯁꯖꯤ ꯑꯁꯦ ꯐꯥꯈꯤꯗꯧꯔ ꯃꯥꯜꯂꯦ꯫ ꯈꯪꯒꯅꯤ ꯅꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯌꯦꯡꯒꯦꯕ꯫" ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯖꯤ ꯑꯗꯨ ꯊꯧꯕꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯌꯥꯝꯅ ꯉꯛꯅ, "ꯀꯔꯤꯅꯣ? ꯀꯥꯏ ꯆꯦꯟꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯥꯏꯅ ꯃꯥꯡꯈꯤꯗ? ꯅꯠꯇ꯭ꯔꯒ ꯃꯁꯤꯕꯨ ꯃꯤꯇ꯭ꯔꯪꯒ ꯍꯥꯏꯕꯗꯨꯕꯨ ꯑꯣꯏꯔꯖꯥꯠꯂꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯊꯧꯕꯅ ꯎꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯁꯖꯤ ꯑꯗꯨ ꯁꯣꯏꯅ ꯆꯪꯂꯝꯒꯅꯤ꯫ ꯑꯩꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯆꯪꯗꯨꯅꯅꯦ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯧꯕ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯟꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯗꯨꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯃꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕ ꯁꯖꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯃꯁꯛ ꯃꯇꯧ ꯑꯗꯨꯅ ꯁꯨꯝꯍꯠꯈꯤꯕꯅ ꯃꯍꯥꯛ ꯃꯝꯂꯕꯁꯨ ꯃꯝꯅ ꯑꯗꯨꯃꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯃꯅꯥꯛꯇ
ꯈꯣꯡꯂꯗꯨꯅ ꯆꯠꯂꯝꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯅ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯧꯕꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯌꯥꯆꯜ ꯑꯗꯨꯁꯨ ꯇꯠꯈꯤꯗꯨꯅ ꯊꯧꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯅꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯥꯗꯨꯅ ꯊꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯣ, ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯁꯨꯛ ꯃꯝꯂꯕ ꯐꯝ ꯑꯁꯤꯗ ꯁꯒꯣꯜꯒꯤ ꯌꯥꯆꯜ ꯑꯁꯤꯁꯨ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ꯫ ꯑꯦ, ꯑꯩꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ?" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯅ ꯊꯤꯔꯕꯒꯤ ꯇꯨꯡꯗ ꯊꯧꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯡꯈꯠꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯥꯝꯅ ꯋꯥꯅ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯂꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯈꯪꯎ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯊꯧꯕ ꯅꯥꯄꯤꯅ ꯏꯁꯪ ꯁꯪꯅ ꯍꯧꯔꯕ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗꯅ ꯎꯖꯥꯎ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯝꯃꯤ꯫ ꯊꯧꯕ ꯐꯝ ꯑꯗꯨꯒꯤ ꯐꯖꯕꯅ ꯃꯊꯃꯣꯏ ꯑꯗꯨ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯑꯩꯍꯥꯛꯇꯤ ꯐꯝ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ!" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯧꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯃꯤꯑꯣꯏ ꯃꯇꯧ ꯐꯖꯔꯕ ꯁꯅꯥ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯈꯨꯠꯇ ꯑꯁꯪꯕ ꯇꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯧꯕ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯣꯔꯒꯤ ꯁꯅꯥꯊꯣꯡ ꯉꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯕꯗ ꯌꯥꯝꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯑꯩꯍꯥꯛ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯣꯛꯂꯨꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯊꯧꯕ ꯌꯥꯝꯅ ꯉꯛꯅ "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯍꯥꯛꯇꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤꯁꯨ ꯈꯪꯉꯤꯕꯅꯣ? ꯑꯗꯨꯒ ꯑꯩꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯐꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯟꯕꯗ ꯑꯩ ꯆꯃꯝꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯆꯠꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯒꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯁꯤ." ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒ ꯊꯧꯕꯒ ꯇꯞꯅ ꯇꯞꯅ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯇ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯊꯠ ꯑꯃꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯅꯣꯡꯃ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯕꯨ ꯁꯦꯟꯅꯍꯜꯂꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯎꯈꯤꯕꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯊꯃꯣꯏꯗ ꯃꯆꯥ ꯏꯕꯨꯡꯉꯣꯇꯕꯨ ꯂꯥꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯗꯤ ꯁꯖꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯍꯟꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝ ꯑꯁꯤꯗ ꯄꯨꯔꯛꯍꯟꯈꯤꯕꯅꯤ." ꯋꯥ ꯑꯁꯤ ꯇꯥꯕꯗ ꯊꯧꯕ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯄꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯑꯩꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕꯤ, ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯅꯁꯨ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯖꯅ ꯑꯣꯏꯈ꯭ꯔꯦ꯫ ꯑꯣ, ꯑꯩꯍꯥꯛꯇꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨꯃꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕꯗꯪꯗꯤ ꯑꯃꯨꯛꯇ ꯌꯧꯔꯨꯁꯤ." ꯃꯗꯨꯗꯒꯤ ꯊꯧꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯄ ꯍꯧꯔꯛꯂꯒ
ꯊꯧꯕꯅ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯄꯔꯦꯡ ꯄꯔꯦꯡ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯈꯔꯅ ꯃꯈꯨꯠꯇ ꯁꯅꯥ ꯃꯆꯨꯒꯤ ꯀꯥꯡꯁꯤ ꯆꯕꯨꯟ ꯆꯕꯨꯟ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯊꯧꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯄꯔꯦꯡ ꯑꯅꯤ ꯊꯣꯛꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯊꯧꯕꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯊꯧꯕꯅ ꯉꯛꯅ ꯉꯛꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯁꯤꯡ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯝꯕꯁꯦ ꯆꯥꯎꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯤ." ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯍꯦꯛ ꯐꯥꯎꯗꯣꯛꯄꯒ ꯌꯥꯝꯅ ꯁꯥꯡꯂꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯏꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯍꯦꯛ ꯇꯣꯔꯕꯥꯟꯗ ꯆꯤꯡꯖꯥꯎ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗꯅ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯐꯖꯔꯕ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇꯅ ꯂꯩꯇꯦꯡꯂꯕ ꯀꯣꯅꯨꯡ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯕꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯑꯦ, ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯍꯤꯒꯣꯛ ꯃꯆꯨ ꯑꯣꯏꯅ ꯆꯦꯜꯂꯤꯅ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯂꯥꯟꯒꯗꯧꯔꯤꯕꯅꯣ?" ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯕꯤꯔꯨꯒꯅꯨ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯁꯣꯏꯗꯅꯕ ꯁꯤꯟꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯕꯥꯛ 3ꯂꯛꯇꯪ ꯈꯨꯕꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯅꯥꯒꯤ ꯍꯤ ꯑꯃ ꯃꯈꯣꯏꯗ ꯊꯧꯔꯛꯂꯝꯃꯤ꯫ ꯍꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒ ꯊꯧꯕꯒ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡꯅ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯈꯔ ꯀꯥꯔꯕꯒꯤ ꯃꯇꯨꯡꯗ ꯊꯧꯕꯅ ꯃꯈꯥꯔꯣꯝꯗ ꯑꯣꯟꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯈꯣꯏꯕꯨ ꯂꯥꯜꯂꯛꯈꯤꯕ ꯁꯅꯥꯒꯤ ꯍꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯊꯧꯕꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯑꯗꯨꯛ ꯄꯤꯛꯂꯝꯕ ꯇꯨꯔꯦꯜ ꯑꯁꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯂꯥꯜꯂꯛꯂꯤꯕ ꯇꯨꯔꯦꯜ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯨꯔꯦꯜ ꯅꯠꯇꯦ, ꯃꯗꯨ ꯄꯥꯛꯈ꯭ꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯑꯗꯨꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯃꯌꯥ ꯇꯧꯗꯨꯅ ꯇꯨꯔꯦꯜ ꯑꯃꯒꯨꯝꯅ ꯎꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯥꯔꯛꯂꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯁꯨ ꯆꯤꯡꯖꯥꯎ ꯅꯠꯇꯦ, ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯏꯊꯠ ꯑꯗꯨꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯇꯝꯐꯥꯁꯅꯥꯁꯨ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯊꯧꯕꯅ ꯇꯝꯐꯥꯁꯅꯥꯕꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯊꯧꯕ ꯁꯤꯖꯒꯤ ꯋꯥꯈꯜ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯎꯊꯣꯛꯂꯝꯒꯗꯕꯅꯤ꯫ ꯂꯤꯛ ꯑꯁꯤ ꯁꯤꯖꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯆꯥꯎꯊꯣꯏꯅ ꯁꯤꯖ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯤꯕꯤꯈꯤꯕꯅꯤ꯫ ꯂꯤꯛ ꯑꯁꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯂꯤꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯤꯛ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯈ꯭ꯔꯕꯗꯤ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯂꯤꯛ ꯑꯁꯤ ꯊꯧꯕꯗ ꯁꯤꯖꯅ ꯁꯤꯕꯤꯈꯤꯕ ꯑꯣꯏꯕꯅ ꯊꯧꯕꯅ ꯁꯤꯖꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯤꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯅꯠꯇ꯭ꯔꯒꯅ ꯃꯤꯇ꯭ꯔꯪ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕ ꯑꯁꯤ ꯈꯛ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯧꯕꯅ ꯃꯤꯁꯛ ꯑꯃꯕꯨ ꯁꯤꯖꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯤꯁꯛ ꯑꯗꯨꯕꯨꯅ ꯁꯤꯖꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤ ꯃꯇꯣꯝꯇ ꯇꯠꯇꯨꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ
ꯁꯤꯟꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯊꯧꯕꯅ ꯁꯤꯖꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯝꯄꯥꯁꯅꯥꯗ ꯃꯤꯇꯥꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯤꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗꯤ ꯇꯝꯄꯥꯁꯅꯥꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯤ ꯎꯔꯒ ꯁꯤꯖꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯊꯧꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯩꯍꯥꯛꯀꯤ ꯏꯊꯠ ꯑꯁꯤꯗ ꯉꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ ꯑꯩꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯧꯕꯕꯨ ꯇꯝꯐꯥꯁꯅꯥꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯧꯕꯒ ꯂꯥꯛꯃꯤꯟꯅꯔꯝꯕ ꯅꯨꯄꯥꯗꯨꯗꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯉꯥꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯇꯝꯐꯥꯁꯅꯥꯅ ꯊꯧꯕꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯋꯥꯕ ꯑꯗꯣ ꯍꯟꯗꯣꯛꯅꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯑꯗꯨꯒ ꯋꯥꯕ ꯐꯔꯕ ꯃꯇꯝꯗ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯀꯥ ꯑꯁꯤꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯖꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯝꯐꯥꯁꯅꯥ ꯊꯧꯕꯕꯨ ꯀꯥ ꯑꯗꯨꯗ ꯊꯅꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯧꯕ ꯀꯥ ꯑꯗꯨꯗ ꯊꯥꯔꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯒꯤ ꯇꯨꯡꯗ ꯊꯧꯕ ꯉꯁꯥꯏ ꯇꯝꯐꯥꯁꯅꯥꯅ ꯇꯥꯛꯂꯝꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯀꯥ ꯑꯗꯨꯗ ꯇꯝꯐꯥꯁꯅꯥ ꯊꯧꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯝꯐꯥꯁꯅꯥꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗ ꯁꯤꯟ ꯂꯥꯡꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯅ ꯆꯥꯅ ꯇꯝꯐꯥꯁꯅꯥꯅ ꯊꯧꯕꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ ꯊꯧꯕꯁꯨ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯇꯨꯝꯂꯝꯕꯗꯒꯤ ꯀꯥꯡꯁꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯇꯨꯝꯂꯝꯕ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯃꯄꯥꯟꯗ ꯊꯣꯔꯛꯄꯒꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯕꯛ ꯑꯃ ꯊꯦꯡꯅꯔꯦ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯀꯤ ꯑꯉꯝ ꯃꯊꯧꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯃꯈꯨꯠ ꯆꯨꯝꯕ ꯇꯥꯟꯅꯔꯝꯃꯤ ꯊꯧꯕꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯊꯧꯕꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕ ꯑꯗꯨ ꯎꯔꯒ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯅ ꯈꯨꯠ ꯆꯨꯝꯕ ꯇꯥꯟꯅꯔꯤꯕ ꯑꯁꯦ ꯁꯔꯨꯛ ꯌꯥꯅꯤꯡꯂꯕꯗꯤ ꯌꯥꯕ ꯌꯥꯒꯅꯤ ꯂꯥꯛꯑꯣ ꯑꯩꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯊꯧꯕꯁꯨ ꯇꯝꯐꯥꯁꯅꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯧꯕꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯈꯨꯠ ꯆꯨꯝꯕ ꯇꯥꯟꯅꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯧꯕꯅ ꯄꯥꯝꯖꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯗꯨꯅ ꯊꯧꯕꯕꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗ ꯑꯃꯨꯛ ꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯧꯕꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯅ ꯇꯝꯐꯥꯁꯅꯥꯅ ꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯒꯠꯄꯤꯔꯛꯂꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗ ꯆꯠꯇꯨꯅꯅꯦ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯌꯦꯡꯂꯨꯗꯧꯔꯤꯅꯦ ꯃꯁꯤꯗꯒꯤꯗꯤ ꯊꯧꯕꯅ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯀꯔꯤ ꯀꯔꯝꯕ ꯑꯉꯛꯄꯁꯤꯡꯕꯨꯅꯣ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗꯨꯗ ꯌꯦꯡꯂꯨꯗꯧꯔꯤꯁꯤꯕꯣ ꯃꯗꯨꯗꯤꯅꯦ ꯅꯍꯥꯛꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯧꯕꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯊꯧꯕ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨ ꯌꯧꯔꯨꯕꯗ ꯇꯝꯐꯥꯁꯅꯥꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯍꯨꯝꯂꯪ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯈꯪꯍꯧꯗꯦ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯂꯤꯛꯂꯤꯅ ꯁꯥꯕ ꯍꯤ ꯃꯌꯥꯝ ꯑꯃ ꯊꯧꯕ ꯑꯃꯗꯤ ꯇꯝꯐꯥꯁꯅꯥ ꯇꯝꯅ ꯊꯧꯖꯤꯜꯂꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯍꯤ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯇ ꯇꯣꯡꯂꯛꯂꯝꯗꯦ ꯃꯤ ꯑꯃꯠꯇꯁꯨ ꯇꯣꯡꯗꯅ ꯃꯇꯧ ꯀꯔꯝꯅ ꯍꯤ ꯑꯗꯨ ꯊꯧꯔꯛꯂꯤꯕꯅꯣ ꯈꯟꯕꯗ ꯊꯧꯕ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯧꯕ ꯑꯃꯗꯤ ꯇꯝꯐꯥꯁꯅꯥ ꯍꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯀꯌꯥꯗ ꯊꯧꯕꯕꯨ ꯇꯝꯐꯥꯁꯅꯥꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯧꯕ ꯁꯤꯖꯒꯤ ꯋꯥꯈꯜꯗꯤ ꯈꯛ ꯀꯥꯎꯕ ꯂꯩꯔꯝꯗꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ
ꯊꯧꯕ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯊꯥꯕꯜꯒꯤ ꯐꯖꯔꯕ ꯃꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯁꯤꯖꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯌꯨꯝꯗ ꯍꯟꯁꯤꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯇꯞꯅ ꯄꯥꯏꯊꯔꯛꯇꯨꯅ ꯊꯧꯕꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯃꯩꯉꯥꯜ ꯑꯗꯨ ꯌꯩꯔꯝꯃꯤ꯫ ꯊꯧꯕ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯊꯥꯕꯜꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯄꯥꯏꯊꯣꯔꯛꯇꯅ ꯐꯝ ꯑꯁꯤꯗ ꯌꯩꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯉꯛꯄꯅꯤ, ꯐꯛꯂꯥꯡꯗ ꯌꯩꯔꯤꯕ ꯃꯩꯉꯥꯜ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯊꯧꯕꯗꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯕꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕ, ꯅꯍꯥꯛ ꯁꯤꯖꯕꯨ ꯅꯤꯡꯁꯤꯡꯂꯝꯂꯤꯕ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯧꯕ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛꯅ ꯁꯤꯖꯒꯦ ꯋꯥꯈꯜ ꯈꯜꯂꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯝꯗꯧꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯪꯂꯤꯕꯅꯣ? ꯑꯩꯍꯥꯛ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯁꯤꯖꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕ ꯑꯁꯤꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯄꯣꯛꯄꯤꯔꯝꯂꯤꯕ ꯃꯍꯥꯔꯥꯅꯤ ꯂꯩꯃꯇꯣꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯧꯕ ꯈꯔ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯍꯥꯛꯀꯤ ꯏꯔꯝꯗꯝꯗ ꯍꯟꯅꯕꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯕ? ꯄꯂꯦꯝ ꯁꯛꯄꯤ, ꯅꯆꯥꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯣ꯫ ꯑꯩꯍꯥꯛꯄꯨ ꯏꯔꯝꯗꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯅꯕꯒꯤ ꯂꯝꯕꯤ ꯑꯗꯣ ꯅꯆꯥꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯧꯕ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯋꯥꯔꯨꯒꯅꯨ ꯏꯆꯥꯁꯤꯗꯤ, ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯅꯦ ꯁꯣꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯍꯥꯛꯅꯦ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯇꯝꯅ ꯆꯠꯂꯨ꯫ ꯐꯝ ꯑꯗꯨꯗ ꯍꯤ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯂꯨ꯫ ꯍꯤ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯗꯨ ꯌꯧꯔꯒ ꯅꯍꯥꯛꯅ ꯂꯝꯕꯤ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯅ ꯑꯗꯨꯃꯛ ꯆꯠꯂꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯌꯧꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯗꯤ ꯅꯍꯥꯛꯅ ꯅꯪꯒꯤ ꯂꯝꯗꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯐꯅ ꯌꯥꯝꯅꯅꯦ ꯊꯦꯡꯅꯔꯕꯁꯨ ꯅꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅꯦ ꯀꯩꯗꯧꯅꯨꯡꯗ ꯁꯠꯇꯣꯛꯀꯅꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯁꯠꯇꯣꯛꯂꯨꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯐꯒꯅꯤ ꯏꯃꯥ, ꯅꯆꯥ ꯈꯨꯗꯤꯡꯃꯛ ꯈꯪꯖꯔꯒꯅꯤ꯫ ꯏꯃꯥꯅ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯅꯆꯥꯅ ꯏꯃꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯈꯣꯡꯂꯩ ꯊꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯇꯝꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯕ ꯇꯣꯔꯕꯥꯟ ꯍꯦꯛ ꯌꯧꯕꯒꯗꯤ ꯍꯤ ꯑꯃ ꯊꯧꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯤ ꯑꯗꯨꯅ ꯊꯧꯕꯕꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯤ ꯑꯗꯨꯗꯒꯤ ꯍꯦꯛ ꯀꯨꯝꯊꯒꯦ ꯇꯧꯔꯛꯄꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯨꯄꯥ ꯃꯆꯨ ꯑꯣꯏꯔꯝꯕ ꯊꯥꯖ ꯑꯗꯨ ꯈꯪꯍꯧꯗꯅ ꯏꯉꯥꯡ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯒꯤ ꯇꯔꯪ ꯇꯔꯪꯂꯝꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯉꯥꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯊꯧꯕ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ ꯑꯣꯏ ꯎꯆꯦꯛ ꯑꯣꯏ ꯇꯧꯕ ꯆꯥꯎꯔꯕ ꯖꯤꯕ ꯑꯃꯅ ꯀꯟꯅ ꯈꯣꯡꯂꯗꯨꯅ ꯊꯧꯕ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯗꯤ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯛ ꯁꯠꯇꯣꯛꯂꯝꯗꯦ꯫ ꯁꯥ ꯑꯣꯏ ꯎꯆꯦꯛ ꯑꯣꯏ ꯇꯧꯕ ꯖꯤꯕ ꯑꯗꯨꯅ ꯊꯧꯕꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ
ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯃꯈꯣꯡꯒꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯊꯧꯕꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯈꯣꯠꯂꯝꯃꯤ꯫ ꯊꯧꯕ ꯅꯥꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁ! ꯏꯌꯥ ꯂꯥꯛꯆꯩꯗ! ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯁꯤꯡꯅꯔꯛꯂꯤꯕ ꯁꯥꯏ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯗꯨꯅ ꯁꯥ ꯎꯆꯦꯛ ꯑꯣꯏ ꯇꯧꯕ ꯖꯤꯕ ꯑꯗꯨ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯦ ꯊꯧꯕꯒꯤ ꯊꯥꯡ ꯑꯗꯨꯅ ꯖꯤꯕ ꯑꯗꯨꯗ ꯍꯦꯛ ꯌꯥꯟꯕꯒꯗꯤ ꯖꯤꯕ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯃꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯅ ꯍꯤ ꯑꯗꯨꯗꯒꯤ ꯍꯦꯛ ꯀꯨꯝꯊꯒꯦ ꯇꯧꯔꯛꯄꯒ ꯊꯧꯕ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯊꯧꯕ ꯏꯉꯛꯉꯛꯅ ꯈꯣꯏꯁꯥꯎꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯁꯨꯛ ꯋꯥꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗ ꯍꯟꯖꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯐꯪꯖꯔꯕꯗ ꯑꯩꯅ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯥꯕꯜ ꯃꯉꯥꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯕꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯧꯕ, ꯅꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯨꯒꯅꯨ ꯍꯥꯏꯔꯒ ꯍꯥꯏꯅ ꯍꯥꯏꯅ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯠꯇꯣꯛꯂꯨꯔꯤꯕꯅꯣ? ꯑꯩꯍꯥꯛꯅꯦ ꯑꯃꯨꯛꯇꯪꯒ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯅꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯀꯗꯧꯔꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯝꯐꯥꯁꯅꯥꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯨ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯊꯣꯡ ꯑꯃ ꯎꯔꯛꯀꯅꯤ꯫ ꯊꯣꯡ ꯑꯗꯣ ꯅꯍꯥꯛꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯃꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯝꯊꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛ ꯀꯨꯝꯊꯧ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯀꯗꯥꯏꯗ ꯌꯧꯒꯗꯒꯦ ꯍꯥꯏꯕ ꯃꯗꯨꯃꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅꯅꯦ ꯍꯥꯏꯒꯗꯕꯗꯤ ꯅꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯀꯅꯨ ꯍꯥꯏꯕ ꯑꯁꯤ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯄꯤꯔꯛꯄ ꯄꯣꯠ ꯑꯃꯠꯇ ꯆꯥꯔꯨꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃꯠꯇꯁꯨ ꯅꯪ ꯏꯟꯒꯅꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯈꯣꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯉꯣꯏꯗꯁꯨ ꯁꯣꯛꯂꯨꯒꯅꯨꯀꯣ꯫ ꯊꯧꯕ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯊꯧꯕ ꯌꯥꯝꯅ ꯋꯥꯅ ꯇꯝꯐꯥꯁꯅꯥꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯁꯅꯥꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯧꯕ ꯌꯥꯝꯅ ꯊꯨꯅ ꯇꯝꯐꯥꯁꯅꯥꯒꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯂꯩꯃꯥꯏ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯧꯕ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯧꯕ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯕ ꯂꯝꯗꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯗꯒꯤ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃ ꯀꯤꯟꯊꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯝꯕ ꯊꯥꯖꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯄꯩ ꯑꯃꯅ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯐꯝ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯐꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄ ꯊꯧꯕ ꯃꯁꯥ ꯑꯗꯨ ꯏꯪꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" ꯑꯗꯨꯕꯨ ꯊꯧꯕ ꯃꯁꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯊꯧꯕ ꯌꯥꯝꯅ ꯉꯛꯅ ꯃꯇꯣꯝꯇ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕ ꯃꯁꯥꯅ ꯉꯥꯡꯖꯔꯤꯕ ꯋꯥ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯁꯨꯛꯇꯥ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯊꯧꯕ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯀꯟꯅ ꯊꯤꯟꯗꯨꯅ ꯃꯈꯣꯜ ꯑꯗꯨ
ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯔꯛꯂꯝꯗꯦ ꯊꯧꯕ ꯃꯆꯥ ꯑꯗꯨ ꯑꯁꯨꯝ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯈꯥꯛ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯇꯧꯔꯛꯂꯝꯃꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯤꯠꯃꯥꯡꯗ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯊꯋꯥꯏ ꯀꯌꯥ ꯊꯧꯕ ꯇꯝꯅ ꯁꯦꯀꯧ ꯆꯛꯁꯤꯜꯂꯛꯄ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯊꯧꯕ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯊꯧꯕ ꯃꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯑꯀꯤꯕ ꯄꯨꯝꯕ ꯑꯗꯨ ꯈꯪꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯅꯣꯡ ꯈꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯊꯧꯕꯒꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯈꯨꯠ ꯃꯈꯣꯡꯗ ꯅꯥꯟꯕ ꯑꯃꯗꯤ ꯌꯥꯟꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯊꯧꯕ ꯃꯁꯥꯒꯤ ꯑꯀꯤꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯧꯕꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯀꯟꯅ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯂꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯨꯔꯕꯁꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯔꯥꯅꯤ ꯇꯝꯕꯥꯁꯅꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯧꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯧꯕ ꯂꯩꯉꯣꯏ ꯉꯥꯛꯇ ꯑꯣꯏꯕ ꯃꯔꯚꯨꯃꯤ ꯑꯃ ꯊꯦꯡꯅꯔꯛꯂꯝꯃꯤ ꯊꯧꯕꯅ ꯃꯇꯣꯝꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯁꯣꯟꯖꯔꯝꯃꯤ ꯑꯩꯍꯥꯛꯅ ꯊꯥꯡ ꯑꯁꯤ ꯁꯠꯇꯣꯛꯂꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯂꯩꯉꯣꯏꯗ ꯅꯦꯠꯂꯨꯒꯅꯨ ꯍꯥꯏꯕ ꯑꯗꯨꯁꯨ ꯅꯦꯠꯂꯕꯁꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯔꯚꯨꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯩꯉꯣꯏ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯊꯧꯕꯅ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯊꯥꯡꯖꯤꯜꯂꯨꯕꯒ ꯊꯧꯕꯅ ꯂꯥꯟꯊꯣꯔꯛꯂꯤꯕ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯐꯝ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯂꯣꯏꯅ ꯀꯤꯟꯊꯔꯝꯃꯤ ꯃꯁꯤꯗ ꯊꯧꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯔꯝꯒꯅꯤꯗ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤ ꯂꯥꯟꯊꯣꯛꯍꯧꯕ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛꯁꯨ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯅ ꯀꯤꯟꯊꯔꯛꯄꯗ ꯁꯣꯏꯗꯅ ꯅꯟꯗꯅ ꯁꯤꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯔꯚꯨꯃꯤ ꯂꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯀꯨꯏꯍꯧꯗꯦ ꯈꯔ ꯆꯠꯄ ꯍꯧꯔꯛꯂꯒ ꯊꯧꯕ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯅꯨꯡꯁꯥꯒꯤ ꯑꯌꯥꯛꯄ ꯃꯩꯁꯥ ꯑꯗꯨꯅ ꯆꯥꯛꯊꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯏꯀꯪ ꯀꯪꯁꯤꯜꯂꯛꯇꯨꯅ ꯃꯔꯩ ꯍꯥ ꯂꯥꯎꯅ ꯇꯝꯗꯨꯅ ꯃꯔꯚꯨꯃꯤꯒꯤ ꯂꯩꯃꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯧꯕ ꯌꯥꯝꯅ ꯋꯥꯅ ꯃꯇꯣꯝꯇ ꯃꯃꯥꯏ ꯑꯗꯨ ꯀꯩꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯕꯅ ꯁꯤꯔꯦ ꯑꯩ ꯁꯤꯒꯗꯧꯔꯦ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯄ ꯐꯪꯖꯔꯕꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯄꯦꯟꯖꯒꯗꯕꯅꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨꯅꯦ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯀꯗꯕ ꯃꯥꯜꯂꯦ ꯃꯁꯤꯗꯒꯤ ꯊꯧꯕꯅ ꯏꯁꯤꯡ ꯂꯩꯕ ꯀꯧ ꯃꯆꯥ ꯑꯃꯈꯛ ꯎꯔꯛꯂꯝꯃꯤ ꯊꯧꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯏꯁꯤꯡ ꯀꯧ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯦꯗꯅ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦ ꯄꯦꯟꯅ ꯊꯛꯎꯈꯤꯒꯦ ꯃꯁꯤ ꯑꯣꯏꯔꯗꯤ ꯑꯩꯍꯥꯛ ꯁꯤꯕꯃꯛꯇꯤ ꯁꯤꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯣꯝ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯧꯕꯅ ꯀꯣꯝ ꯑꯗꯨꯗꯒꯤ ꯃꯈꯨꯠꯅ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯁꯣꯛꯇꯨꯅ ꯊꯛꯀꯦ ꯇꯧꯔꯛꯄꯒ ꯈꯪꯍꯧꯗꯅ ꯀꯣꯝ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯕ ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕ ꯏꯁꯤꯡꯒꯤ ꯀꯣꯝ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯦꯅꯦꯍꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯀꯣꯝ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯋꯥꯅ ꯂꯥꯛꯄꯅ ꯃꯔꯚꯨꯃꯤ ꯑꯗꯨꯗꯤ ꯂꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯧꯕ ꯆꯤꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯕ ꯏꯁꯤꯡꯅ ꯊꯟꯅ ꯌꯥꯎꯔꯕ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕ ꯏꯁꯤꯡ ꯊꯛꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯦꯟꯅ ꯊꯛꯂꯝꯃꯤ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕꯒꯗꯤ ꯊꯧꯕꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯆꯤꯡꯖꯥꯎ ꯑꯃꯗꯤ
ꯃꯔꯕꯨꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯑꯣꯏꯅ ꯃꯇꯣꯝꯇ ꯂꯦꯞꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯑꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯧꯕꯗ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥ ꯑꯗꯨ ꯀꯌꯥ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯤꯖꯒ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯁꯤ ꯆꯥꯃꯤꯟꯅꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯊꯧꯕ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯊꯧꯕ ꯃꯍꯥꯛ ꯁꯤꯖꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯕ? ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯟꯗꯛꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯂꯝꯕꯤꯅꯤ꯫ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯑꯩꯅ ꯌꯥꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯅꯍꯥꯛꯅ ꯇꯧꯔꯨꯔꯕꯗꯤ ꯅꯍꯥꯛ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯝꯕꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ꯫ ꯊꯧꯕ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯆꯥꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇꯪꯒ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯗꯣ ꯅꯆꯥꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯐꯔꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯆꯠꯀꯅꯤ꯫ ꯅꯍꯥꯛꯁꯨ ꯁꯥ ꯇꯥꯟꯕ ꯑꯗꯣ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯁꯥ ꯇꯥꯟꯕ ꯍꯧꯔꯛꯄꯗ ꯂꯝꯕꯤ ꯑꯗꯣ ꯍꯦꯛ ꯈꯥꯏꯗꯣꯛꯅꯈꯤꯕꯒ ꯅꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯌꯥꯆꯜꯗ ꯑꯩꯍꯥꯛꯅ ꯄꯤꯔꯤꯕ ꯌꯦꯇꯨꯝ ꯑꯁꯦ ꯂꯦꯡꯁꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯦꯇꯨꯝ ꯑꯃ ꯊꯧꯕꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯁꯒꯣꯜ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯆꯥꯎꯈ꯭ꯔꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯅꯍꯥꯛꯅꯅꯦ ꯇꯨꯔꯦꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯍꯥꯛꯀꯤ ꯁꯒꯣꯜꯒꯤ ꯌꯥꯆꯜꯗ ꯂꯦꯡꯁꯤꯜꯂꯤꯕ ꯌꯦꯇꯨꯝ ꯑꯗꯣ ꯁꯠꯇꯣꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯗꯈꯣ꯫ ꯃꯁꯤꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯅꯥꯒꯤ ꯊꯣꯡ ꯑꯃ ꯁꯥꯔꯛꯀꯅꯤ꯫ ꯅꯍꯥꯛꯅꯅꯦ ꯁꯅꯥꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯎ꯫ ꯃꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯔꯝꯗ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ, ꯅꯍꯥꯛꯀꯤ ꯊꯥꯡ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯠꯇꯣꯛꯂꯨꯒꯅꯨ꯫ ꯍꯟꯗꯛꯁꯨ ꯅꯍꯥꯛꯅ ꯁꯣꯏꯔꯕꯗꯤꯅꯦ, ꯍꯟꯗꯛꯇꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯎꯄꯥꯏꯅꯤ꯫ ꯍꯟꯗꯛꯀ ꯁꯣꯏꯈꯤꯕ ꯇꯥꯔꯕꯗꯤꯅꯦ, ꯅꯍꯥꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯝꯕꯁꯤꯗꯅꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯦꯇꯨꯝ ꯑꯗꯨꯕꯨ ꯊꯧꯕꯗ ꯄꯤꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯊꯧꯕ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯑꯍꯤꯡ ꯑꯗꯨ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ꯫ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯇꯝꯐꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥ, ꯑꯩꯍꯥꯛꯁꯨ ꯁꯥ ꯇꯥꯟꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯁꯨ ꯉꯁꯤꯒꯤ ꯁꯥ ꯇꯥꯟꯕ ꯑꯁꯤ ꯂꯥꯛꯆꯒꯦ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯕꯗꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ, ꯊꯧꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯃꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯥ ꯇꯥꯟꯕꯒꯤ ꯃꯔꯥꯡ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯊꯧꯕ ꯅꯥꯀꯟ ꯑꯃꯗ ꯃꯇꯣꯝꯇ ꯊꯩꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯧꯕꯅ ꯉꯁꯥꯏ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯌꯦꯇꯨꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯒꯤ ꯌꯥꯆꯜꯗ ꯌꯦꯇꯨꯝ ꯑꯗꯨ ꯂꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯊꯧꯕꯕꯨ ꯑꯆꯧꯕ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯒꯤ ꯌꯥꯆꯜꯗ ꯂꯦꯡꯁꯤꯜꯂꯤꯕ ꯌꯦꯇꯨꯝ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯆꯧꯕ ꯁꯅꯥꯒꯤ ꯊꯣꯡ ꯑꯃ ꯁꯥꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯊꯣꯡ ꯑꯗꯨꯗ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯂꯨꯄꯥ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ, ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯊꯧꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯅꯍꯥꯛꯅ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯁꯤ꯫ ꯅꯈꯨꯠꯇ ꯅꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯈꯠꯂꯨ꯫
ꯍꯦ ꯊꯧꯕ ꯑꯩꯍꯥꯛꯀꯤ ꯂꯝꯕꯤꯕꯨ ꯊꯥꯗꯣꯛꯎ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯅꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯊꯧꯕꯗ ꯀꯥꯏꯍꯧꯔꯝꯃꯤ ꯊꯧꯕ ꯑꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯤ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯧꯕꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯊꯧꯕ ꯈꯪꯍꯧꯗꯅ ꯍꯥꯟꯅꯒꯨꯝꯅ ꯇꯝꯐꯥꯁꯪꯒꯤ ꯀꯣꯅꯨꯡꯒꯤ ꯎꯃꯪ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯧꯕ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯑꯁꯤ ꯊꯧꯕꯒꯤ ꯃꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕꯗꯤ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯄ ꯉꯥꯏꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯖꯥꯠꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯧꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯊꯧꯕ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯁꯤꯖ ꯍꯧꯖꯤꯛꯇꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯃꯍꯥꯛ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯤ ꯑꯩꯍꯥꯛꯅ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3 ꯁꯣꯏꯅ ꯆꯪꯒꯅꯤ ꯅꯍꯥꯛꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗ ꯑꯩꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯁꯤꯖꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯅꯤꯅꯦ ꯅꯍꯥꯛ ꯉꯥꯏꯅ ꯂꯩꯔꯝꯈꯣ ꯃꯁꯤꯗꯒꯤꯗꯤ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨ ꯊꯧꯕꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯥꯡꯈ꯭ꯔꯦ ꯊꯧꯕ ꯍꯧꯖꯤꯛꯇꯤ ꯁꯤꯖꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯁꯤꯖ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯐꯃꯨꯡꯗ ꯃꯅꯥꯏꯁꯤꯡꯅ ꯁꯤꯟꯅꯗꯨꯅ ꯍꯤꯞꯅ ꯂꯩꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯧꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯁꯤꯖꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯍꯤ 3 ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯍꯤ 3 ꯐꯥꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯅꯤ ꯇꯝꯐꯥꯁꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯤꯕ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯧꯕ ꯅꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯗꯧꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯁꯤꯕꯣ ꯀꯅꯥꯁꯨ ꯌꯦꯡꯗꯦ ꯇꯣꯔꯕꯥꯟ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯐꯖꯕꯁꯦ ꯌꯦꯡꯕꯅꯤ ꯃꯁꯤꯅ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯀꯥꯎꯍꯟꯕꯒꯨꯝꯅ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯐꯝꯃꯁꯨ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯧꯕꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯇꯝꯐꯥꯁꯅꯥꯗꯤ ꯊꯧꯕ ꯑꯁꯤ ꯁꯤꯖꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯇꯅꯕ ꯇꯣꯔꯕꯥꯟ ꯑꯁꯤꯗ ꯄꯣꯊꯥꯔꯤꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯝꯐꯥꯁꯅꯥꯁꯨ ꯊꯧꯕꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯤꯖ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯅꯥꯏ ꯀꯌꯥꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯤꯖꯒꯤ ꯀꯥ ꯑꯗꯨ ꯄꯨꯡ ꯃꯝꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯝꯃꯤ ꯁꯤꯖꯕꯨ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯇꯧ ꯑꯁꯤꯕꯨ ꯀꯤꯔꯗꯨꯅ ꯑꯃꯅ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯑꯁꯤꯕꯣ ꯀꯥ ꯑꯁꯤꯁꯨ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯆꯥꯏꯕꯦꯝꯃ ꯁꯤꯖꯗꯨꯕꯨ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯝꯂꯝꯕ ꯄꯨꯝꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯁꯤꯖꯗꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯁꯤꯖꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯖꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯁꯣꯝꯗꯅ ꯊꯧꯕ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯊꯧꯕꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯨꯝꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯁꯨꯝ ꯊꯧꯕ ꯇꯝꯅ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯈꯔ ꯂꯥꯞꯇꯛꯅ ꯆꯥꯎꯔꯕ ꯍꯤ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯊꯧꯕꯅ ꯎꯔꯝꯃꯤ ꯊꯧꯕ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯍꯤ ꯑꯗꯨꯗ ꯀꯅꯥꯕꯨ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤꯖꯒ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯇꯝꯅ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯊꯧꯕꯅ ꯎꯔꯝꯃꯤ ꯊꯧꯕ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯍꯥꯛꯀꯤ ꯁꯤꯖ ꯑꯃꯨꯛ ꯍꯟꯅ ꯑꯩꯍꯥꯛꯅ ꯎꯕ ꯐꯪꯖꯔꯦ ꯑꯣ ꯁꯤꯖ ꯍꯤ ꯑꯗꯨꯅ ꯇꯣꯔꯕꯥꯟꯗ ꯍꯦꯛ ꯊꯥꯡꯕꯒ ꯊꯧꯕ ꯍꯤ ꯑꯗꯨꯗ ꯆꯦꯟꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯁꯤꯖꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯁꯤꯖꯁꯨ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯊꯧꯕꯅ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ
ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯄꯨ ꯇꯣꯜꯂꯕ ꯅꯆꯥꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯏꯃꯥ, ꯅꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯁꯤꯖꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯗꯅ ꯑꯩ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯅ ꯏꯃꯥꯒꯤ ꯂꯃꯟꯕꯨ ꯁꯤꯡꯂꯁꯤꯒꯦ? ꯃꯆꯥ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯧꯕ, ꯁꯤꯖ ꯑꯃꯗꯤ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯇꯝꯐꯥꯁꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯊꯧꯕꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯔꯩꯕꯥꯛ ꯌꯧꯔꯕꯗ ꯊꯧꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫